ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯝꯂꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯄꯥꯋꯔ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯤꯕ ꯑꯁꯦꯡꯕꯗꯗꯤꯀꯣ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯄꯥꯝꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯄꯥꯝꯕꯤꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕꯁꯦ ꯃꯁꯤꯀꯣ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯄꯥꯝꯅꯅꯕꯒꯤꯗꯃꯛꯇꯅꯤꯕ ꯑꯩꯈꯣꯏꯅꯀꯣ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯄꯥꯋꯔ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯤꯡꯂꯤꯕꯁꯦ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯄꯥꯝꯕꯤꯕꯒꯤꯗꯃꯛꯇꯅꯤꯕ ꯑꯩꯈꯣꯏ ꯃꯤ ꯃꯔꯤ ꯃꯉꯥ ꯐꯝꯃꯤꯟꯅꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯃꯥꯟꯅꯕꯤ ꯈꯪꯗꯦꯀꯣ ꯌꯨꯝ ꯊꯪꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯀꯣ ꯑꯐ ꯐꯠꯇꯕ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯒꯅꯤꯕ ꯅꯪꯅꯀꯣ ꯐꯝꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯃꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯅꯪꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗꯀꯣ ꯂꯩꯍꯧꯔꯤꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯃꯈꯣꯏꯅꯁꯨꯀꯣ ꯅꯪꯒꯤ ꯃꯔꯝꯗꯁꯨꯀꯣ ꯑꯐ ꯐꯠꯇ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯒꯅꯤꯕ ꯃꯁꯤ ꯑꯁꯦꯡꯕꯅꯤꯕ Hey guys, ngasi soina nungsikraba fajakraba wari ama puduna lakchariba ngasigi wari ase ꯑꯩꯈꯣꯏꯒꯤ ꯀꯣ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗꯀꯣ ꯅꯪ ꯅꯁꯥꯗ ꯍꯥꯟꯅ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯨꯕ ꯅꯁꯥꯕꯨ ꯍꯥꯟꯅ ꯀꯣ ꯀꯔꯦꯛꯁꯟ ꯇꯧꯕ ꯅꯪ ꯅꯁꯥꯗ ꯍꯥꯟꯅ ꯑꯋꯥꯠꯄ ꯊꯤꯎꯕ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯣ ꯋꯥꯔꯤ ꯑꯁꯤ ꯅꯈꯣꯏꯅ ꯀꯣ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕꯤꯔꯒꯗꯤ ꯀꯣ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯜ ꯑꯃꯁꯨꯡ ꯃꯒꯨꯟ ꯈꯪꯕꯤꯕ ꯉꯝꯒꯅꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯚꯤꯎꯋꯔꯁ ꯃꯌꯥꯝꯅ ꯀꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯕ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯣ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤꯅꯤ ꯅꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤꯕ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯦꯕ ꯅꯨꯄꯥ ꯑꯁꯦ ꯃꯥꯁꯦ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦꯕ ꯉꯁꯥꯏꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯝꯔꯥꯖ ꯑꯁꯤꯅ ꯂꯥꯛꯂꯒꯀꯣ ꯅꯨꯄꯥ ꯑꯁꯤ ꯄꯨꯗꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯦꯕ ꯂꯥꯛꯄ ꯑꯁꯤꯗꯀꯣ ꯌꯝꯔꯥꯖ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯈꯪꯂꯤꯕꯗꯨꯅꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯀꯤꯕ ꯁꯛ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒ ꯃꯨꯁꯤꯟ ꯃꯨꯔꯗꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯒ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯎꯔꯝꯂꯒꯅꯤꯕꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯥꯏꯅꯕ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯔꯕ ꯀꯥꯟꯗ ꯌꯝꯔꯥꯖꯅ ꯂꯧꯕ ꯂꯥꯛꯏ ꯀꯥꯏꯅ ꯋꯥꯔꯤꯁꯤꯗ ꯑꯗꯨꯝ ꯃꯁꯤꯒꯤ ꯌꯝꯔꯥꯖ ꯑꯁꯤꯁꯨ ꯌꯥꯎꯔꯦꯕ ꯌꯝꯔꯥꯖ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤ ꯂꯧꯕ ꯂꯥꯛꯄ ꯑꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯌꯝꯔꯥꯖ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯅꯗꯒꯤ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯃꯥꯁꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯦꯕ ꯉꯁꯥꯏ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯊꯛꯆꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯛꯂꯒ ꯌꯝꯔꯥꯖ ꯑꯁꯤꯗ ꯄꯤꯊꯛꯂꯕ ꯀꯥꯟꯗꯀꯣ ꯌꯝꯔꯥꯖ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯅꯖꯔꯦꯕꯀꯣ ꯃꯥꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗ ꯏꯁꯤꯡꯒ ꯄꯤꯊꯛꯏ ꯍꯥꯏꯗꯨꯅ ꯌꯝꯔꯥꯖ ꯑꯁꯤꯅ ꯍꯥꯏꯕꯅꯦꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯁꯦ ꯌꯝꯔꯥꯖꯅꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯃꯛꯄꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯊꯛꯄ ꯀꯧꯕꯅꯤꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯤꯠ 5 ꯈꯛ ꯄꯤꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯗꯥꯏꯔꯤ ꯑꯁꯤꯗ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ 5 ꯈꯛ ꯏꯕ ꯌꯥꯒꯅꯤ ꯁꯤꯅꯤꯕ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯌꯝꯔꯥꯖ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯗꯀꯣ ꯗꯥꯏꯔꯤ ꯑꯁꯤ ꯁꯤꯟꯅꯕꯅꯦꯕ ꯁꯤꯟꯅꯔꯕ ꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯅꯀꯣ ꯗꯥꯏꯔꯤ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗꯀꯣ ꯑꯍꯥꯟꯕꯒꯤ ꯆꯦꯅꯤꯡ ꯑꯗꯨꯗ ꯏꯗꯨꯅ ꯂꯩꯔꯝꯕꯅꯦꯕ ꯃꯥꯒꯤ ꯌꯨꯝ ꯊꯪꯅꯔꯤꯕ ꯌꯦꯠꯀꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯀꯣ ꯂꯣꯇ꯭ꯔꯤ ꯐꯥꯎꯗꯨꯅ ꯁꯤꯅꯤꯕ ꯃꯗꯨ ꯎꯔꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯐꯥꯎꯍꯟꯕꯤꯒꯅꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯁꯤꯒꯤ ꯂꯣꯇ꯭ꯔꯤ ꯑꯁꯦ ꯐꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯕꯅꯦꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯦꯅꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯌꯨꯝꯗ ꯌꯨꯝ ꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯅꯧꯕ ꯂꯥꯛꯇꯣꯔꯦ ꯁꯤꯅꯤꯕ ꯃꯗꯨ ꯎꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥꯗ ꯏꯕꯅꯦꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯒꯥꯔꯤ ꯑꯅꯧꯕ ꯄꯤꯕꯤꯕ ꯐꯪꯍꯟꯕ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯒꯥꯔꯤ ꯑꯅꯧꯕ ꯂꯥꯛꯄ ꯌꯥꯔꯣꯏ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯕꯅꯦꯕ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕ ꯆꯦꯅꯤꯡ ꯑꯁꯦ ꯃꯁꯤꯁꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯃꯗꯨꯗꯩꯗꯨꯗ ꯏꯔꯝꯕꯅꯦꯕꯀꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯌꯨꯝ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯥꯁꯦ ꯃꯟꯇ꯭ꯔꯤ ꯐꯪꯗꯣꯔꯦ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯣꯔꯦ ꯁꯤꯅꯤꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯅꯦꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯟꯇ꯭ꯔꯤꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯃꯁꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯕꯅꯦꯕ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯥꯒꯤ ꯕꯣꯁ ꯃꯥꯒꯤ ꯃꯄꯨ ꯑꯗꯣ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯗꯣꯔꯦ ꯁꯤꯅꯤꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯅꯦꯕ ꯑꯩꯒꯤ ꯕꯣꯁ ꯑꯩꯒꯤ ꯃꯄꯨ ꯑꯁꯦ ꯄ꯭ꯔꯃꯣꯁꯟꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯃꯥꯁꯦ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯕꯅꯦꯕ ꯑꯗꯨꯒ ꯀꯣ 5 ꯁꯨꯕꯗ ꯃꯥꯒꯤ ꯇꯔꯟ ꯍꯥꯏꯕꯗꯤꯀꯣ ꯃꯥꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯏꯕꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯑꯁꯤꯗꯀꯣ ꯃꯥꯅ ꯆꯦꯅꯤꯡ ꯑꯁꯦ ꯍꯦꯛ ꯍꯥꯡꯗꯣꯛꯂꯒ ꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯗ ꯌꯝꯔꯥꯖ ꯑꯁꯤꯅ ꯃꯥꯅ ꯏꯒꯗꯕ ꯀꯂꯝ ꯑꯗꯣ ꯄꯥꯏꯔ ꯃꯨꯟꯈꯤꯕꯅꯦꯕ ꯑꯗꯨꯒ ꯍꯥꯏꯕꯅꯦꯕ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯖꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯔꯟꯅꯦ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛꯇꯪ ꯏꯖꯍꯧꯒꯦ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏꯒꯤ ꯌꯝꯔꯥꯖ ꯑꯁꯤꯅ ꯍꯥꯏꯕꯅꯦꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯝ ꯄꯤꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯑꯍꯥꯟꯕ ꯆꯦꯅꯤꯡ ꯍꯥꯡꯗꯣꯛꯂꯦ ꯃꯗꯨꯗꯩꯗꯨꯗ ꯊꯪꯅꯔꯤꯕ ꯏꯃꯨꯡꯒꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡꯗꯣ ꯅꯪꯅ ꯊꯨꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯏꯔꯦ ꯃꯊꯪꯗꯁꯨ ꯍꯥꯡꯗꯣꯛꯑꯦ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯊꯨꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡꯁꯦ ꯅꯪꯅ ꯊꯨꯡꯍꯟꯗ꯭ꯔꯦ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪ ꯅꯠꯇꯕꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯅꯪ ꯆꯦꯜꯂꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯪꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯨꯡꯒꯗꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡꯁꯦ ꯅꯪꯅ ꯊꯨꯡꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯦ ꯅꯪꯅ ꯃꯤꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕ
ꯅꯪꯒꯤ ꯃꯔꯝꯗ ꯅꯪꯅ ꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯒꯗꯕ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯑꯩꯅ ꯃꯇꯝ ꯑꯁꯦ ꯅꯪꯒꯤ ꯃꯇꯝ ꯑꯁꯦ ꯃꯥꯡꯂꯦ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯅꯪ ꯑꯩꯒ ꯆꯠꯂꯁꯤ ꯁꯤꯅꯤꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤꯕ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯁꯤ ꯄꯤꯛꯈ꯭ꯔꯕ ꯋꯥꯔꯤꯅꯤꯕ ꯃꯁꯤꯗꯩꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯝꯅ ꯂꯩꯕ ꯄꯨꯟꯁꯤꯗꯀꯣ ꯃꯇꯝꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯒꯅꯨꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯑꯋꯥꯠꯄ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯅꯁꯥꯗ ꯍꯥꯟꯅ ꯑꯋꯥꯠꯄ ꯀꯔꯤ ꯌꯥꯎꯔꯤ ꯌꯦꯡꯉꯨꯕ ꯅꯁꯥꯒꯤ ꯑꯋꯥꯠꯄꯗꯣ ꯍꯥꯟꯅ ꯆꯨꯝꯊꯣꯛꯅꯃꯀꯣ ꯍꯣꯠꯅꯧꯕ ꯃꯔꯝꯗꯤꯀꯣ ꯂꯥꯛꯀꯗꯕ ꯃꯇꯝꯗꯀꯣ ꯅꯪꯉꯣꯟꯗ ꯐꯪꯒꯗꯕ ꯃꯇꯝ ꯑꯗꯣ ꯃꯗꯨꯗꯩꯗꯨꯗꯀꯣ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤꯀꯣ ꯍꯥꯏꯕꯗꯤ ꯑꯐ ꯐꯠꯇ ꯄꯨꯊꯣꯛꯄꯗ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗꯀꯣ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯏꯕꯗꯀꯣ ꯃꯇꯝ ꯁꯤꯖꯤꯟꯅꯧꯕ ꯅꯪꯒꯤ ꯂꯥꯏꯕꯛ ꯏꯕꯗ ꯃꯇꯝꯗꯣ ꯃꯥꯡꯍꯜꯂꯨꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯒꯅꯤ ꯊꯥꯖꯩ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ